ngasi se yamna thajadna yamna nungaiba numit ama oiramme se down memory lane ai do 1976 tagi na 78 tahi ni sai GC college tamam madugi losalak pada 78 ta GC college Manipuri Students Union form toki aina ningsing bada iche Lakhitona president oraga Genen Lakhipurgi mana secretary oi kigum tawi aiga Dr. Ranjit ka classmate ni akhoi science stream na tamani na union se thawai yarude aduregi GC college ki life se lora matung da ai Cotton college ta sale Cotton college ta sapada gidi akhoi meitei gi environment se phangde matam da Guwahati Manipuri Students Association na ama form tauki maduda asum jawi yamna active tinate ado chatragi unsida chatragi look ka chago nana chappai do aigi life tadi thona phangaki de phangdaba dugi kana ba kari mangjaba kari adugi asida jaro kari kana daba moda engo da loina experience to phangi ado hojikti moda hore jena doribne moda haido oroige mayamna jena moda targa nuai doring ado thorom singe mari leina na ikitang chatra singi gi attention kitang draw toge thaba ma tawa ma tamda kitang chection no pai ko ase akoi ban mase nai na hari ni benna se ibida banan khara lali meitiron da ko ase ni amani tanaga daw yam do da ojam dam da yang nga daw ka gari lan ba ase mayam atopa jati sing jam na torko matam da sing ba soi bise yaw da na ba adugi amana aina chatra sing da haining ise we should be fanatic ise khangra koi meitiron da ga thoi yaw ba henjen na ga laichu bai do ko samaj da mi kudim mi mayam lai mo da laichu ba mi gi phana ba da laichu ba mi gi mateng pang da laichu ba mi gi phattana ba mi ngoda khoro thang da laichu ba makhal gi lai ko no da aina hoining ise afa ram da laichu da pami fanatic oi ba adugi amana maruina ai fanatic amana hana ni reasoning se kitang pamji ko ada benar ba ibada ai gi fanatic se ta thoklei ba hujikti metei mek se chana hogala badina akhoi gi thabak thorom da ai mathak da metei mek ki line ma tang se igada ngai debating competition hai gera natraga Manipuri Assam Students Union hai gera karigumba metei mek ki line ma hogada ngai hard and fast rule lite ain desu lite adu chana bi oina asim cultural kana to sida akhoi gi metei gi oina jaha program ma to mathak ta metei mek na igada ngai ase akhoi gi mayek sina mathak thangi habse tak bane ba ko mase jinghaningi atai di kari haini nokhoi ki life se akhoi dusu jasing takbi now the world is in your hand na nangi namang da phaba oi gai su lambi le re pat tabo oi gai su lambi le re ado choice se na sa ge ne ba ado hojik phami ba ngang sing se gi wakhan da machang na ta na khalli ado noi sing na khoina kaino phana ba lambi do mado na sa na khan tare ase takningai karim leitrabani se ado akhoi gi aibu noina jaha torku da khoi di support to do bi noina asoi da khoi ngang do bi mayam ma de ngang oi tumin hai ni ai smai toroi do ne ado hujing ngasi hai gi ba khara se su asoi ngang khara se akhoi ma se na sum hai bani no se amarom da khaloi da bani ko ado any mayam gi thok tom to da au khangan biro akhoi sum support to na sum leina phabai num de support to gani ado ngasi gi thorom sisu khajana mai pak na jathana ba amsung losan na bai na I kanjaraga ai matang se losin jari